Masi Manipur Exploring Knowledge YouTube channel na pujarakli GI Tech amadi Manipur. India gi awang nongpok chidai da leiriba state Manipur chingjak tagi hauraga fijet chakcha India gi atop state singdagi tonganba top magun leiba state amani. Haukiba chahi khara asida Manipur da puthokliba tanglaba pothok sing malemgi mafam kayada sak taktuna fanghannaba kanna hotnari. Masigi saruk ama oina Manipur gi top potsak taret GI Tech certificate piduna mapung fana puthoknaba hotnari. GI Tech haibasi pothok amada piba saktakse amani. Saktakse asi posak adugi horakpham amadi top magunga mari lenana pibani. World Trade Organization WTO gi member ama oina Indiana su the Geographical Indications of Goods Registration and Protection Act 1999 semduna 2003 dagi chanaba hauki. Geographical Indication haibasi Paris Convention for the Protection of Industrial Property 1883 gi makhada Intellectual Property Rights ki saruk ama oina piba saktakse amani. GI Tech ki wahanthok asi World Trade Organization gi Article 22 Clause 1 da piba Trade Related Aspect of Intellectual Property Rights TRIPS yanase asigi makhada mayek sengna piri. GI Tech asi sahi taragi oina piba saktakse amani. Haujik phawbagi oina India gi saurakna porsak sahumgahum phumanga romda GI Tech pikhre. Masigi manungda Manipur dagisu taret yauri. Inong naubada handak chahi 2021 gi GI Tech list thorakpada Manipur gi oina chana buchinjak makhal ani nauna GI Tech phangki. Makhal ani adudi haithi chili amadi Tamenglong gi komlani. Haithi chili mayamna Sirara khongi morok harga khangnaba morok makhal asi Ukhrul district ki Sirara khong hariba mafam asida marang kaina hawi. Morok makhal asi inchi nipan hena sangi loinana saba matamdasu atopa morok tagi manadana ka hena sai. Sirara khong hariba mafam asida sahi khudingi Fanit Haithai Chili Festival haina pangthoktuna lakli. Mathangda Tamenglong gi komla hai makhal asi hauriba district asigi maming lauduna khangnariba komla makhal asi topa ngangtak toba komla makhal amani. Hai makhal asibu mayamda promote toba oina sahi khudingi Tamenglong Orange Festival haina pangthokli. Komla makhal asidagi puthokpa jam juice na chingba miyamna yamna pamnaba pothok oiri. Masida natana 2020 gi GI Tech lista Manipur gi mamangai dagi chanaduna laklaba amuba machugi cheng makhal sakhau GI Tech phanglakhi. Cheng makhal asi chabana miyoibagi hakchangda kanaba kaya piri. GI Tech phangkhraba matung cheng makhal asi Europe ki tongan mafamda export tawkhre. Mathangda Ukhrul district ki Kasai village ta phangba champra makhal Kasai lemon 2015 da GI Tech certificate phangki. Champra makhal asigi top magundi champra makhal asida miyoibana darkar leiba ascorbic acid vitamin C gi chang yamna wangna yawi. Mathakta pankriba mari asigi manungda ahum haibadi Tamenglong gi komla sakhau amadi Kasai lemon The Mission Organic Value Chain Development for Northeastern Region gi makhada farmer singna marang kaina puthoknaba hotnari. Hairiba chanaba haira sing asigi wangmada Manipur gi tanglaba fi makhal ahumsu GI Tech phangkhre. Haukiba chahi 2014 da tanglaba fi makhal safi lan fi wangkhai fi amadi moirang fi GI Tech phangki. Safi lan fi Manipur gi oina yamna maroiba tanglaba fi makhal amani. Fi makhal asi chanabi oina Manipur gi ningthongna nagagi luchingba amadi lanmi singda khudol tamba fi makhal amani. Wangkhai fi angauba machugi manung mapan phawna uba nupi singna akhanaba thoram singda sijinaba ake amaugi fi makhal amani. Masida natana moirang fi makhal asi topa moirang fijin gi damakta maming chatpa nupi oibi singna sijinaba fi makhal amani. Hariba GI Tech phangkhraba posak taret asi India amadi malengi mafam kayada phangnaba kanna hotnari. GI Tech phangraba posak ama piriba mafam adu khaktana posak adu puthokpa yagani. Atopa state singna maming onthoktuna puthokpagi athingba leiragani.
GI Tech की matangda nainaba amadi tigatpasingi matung inna pothok amagi patent amadi copyright ngakpiba senbiba asina sen thunggi phibam hengathanba posak adugi quality hengathanba amadi sendong sing adubu phajana sijinabada mating pangli hairi honglakliba aying asa amadi sahi khudingi leptana puthoknabagi pandam asi maru oina lawduna pothok puthokpana semilonda yamna chauna mating pangli loinana chawkhalakliba India gi chaurabi e-commerce platform asina maram oiduna horakpada ngairiba GI Tech industry asibu malengmi thakta chawkhathanmada mating pangli GI Tech fanglaba product sing marang kaina mapung phana puthokpa haibasi laibak adugi leiriba government adugi thodang yamna chauna lei Europe ki laibak singdi hairiba hiram asida yamna chawkhatkre kudam oina Champagne company gi Brie cheese amadi sparkling wine panba yai European Union gi GI economy asi $87 billion oiri China su GI industry amasung economy bu chawkhatnaba athapa khungang singda e-commerce ki mapangan hengathalli amadi lau singu bagi afaba pothok singbu sijinanaba pauta kaya piri 2017 gi United Nations Conference on Trade and Development Report on Inclusive Growth and E-commerce ki matung ina China gi e-commerce asi mayamda thabak phanghanduna lairaba hanthali haina report piri micro small and medium enterprises singbu China na mai pakna chingkhatuna malengbi thakta leiba achauba company singa changdamnabada mating pangli 2020 फावबदा China की GI producer सिंगना पोथोक की value $92 billion ओय हाइरी GI Tech ना लाइबाक अमगी socio economic अमदी culture द कानाबा कयामरुम पीरी GI Tech ना biodiversity ngakpa mahausa की पोथोक सिंगबु ngakपिबा अमदी मनाक नकपा खुंजा सिंगी GI product की मतंगदा खंगजा हैजबा सिंग योखतपदा मतेंग कया पीरी GI protection tawba asina talent leiraba lairaba singda hanthaba changda kusuman piba nupi oibi singna thabak tawbagi chang hanthaba amadi sahar da yum hongbagi chanabi asi khara makhaidi phanba ngamli